Marup mayam, karigumba aina si hairadi, kanagumba amagi wakalon khangdokpa yai. Maduna mabu nangonda su ngaujayena yajahanba. Karigumba mana su nangi khalamagadi. Sigi psychological trick sabian magic ni. Aduga ngasidi aikoi punna khangdokminarasi. Marup mayam karigumba kanda nangna ngaujaba kanagumba ama thengnakraba. Nangonda nungsiyena khongdoraktaba nangi leijabi ingit tawbo flat tawbo leijaba pumba honarasu adu oiradi wabiuranu marup mayangi tungda science leiri ngasidi aikoina psychology sijanani mabuningda humibado tholoknaba haurasi adudi ahanda trick sidi aikoina toina thengnaraba mirroring gi matangdani magi movement bu copy tawbani Studies kharana ta'i adudi aikoina kanagumba ama pamjaba matamda mahousana makhoigi tawthorokpa body language to matau tami aduna karigumba nangna khangandaba mawongda nangna magi matau tammadi makhoigi brain na manabado pick up tawgani masina nangi brain do asum hainahan khiduna magi punsigi hiram anambada nanga loina ninghangani adu oiradi masi karam haina khulai oina sijanaba yai matam khara magi body language to mirror tau mana mang chakhalakpada chakhalu mana nokpada nu adu dagidi ikhang khanghaudana tawbo leptho sumaina tawbasina magi brain do ngahongani karigino tawba lepkridi adugi brain da khanglep lekhibagi nungaitaba phawduna mangonda anamba matamda mabungda leibado haidokalli ani suba trick chimadi tuminna khangandaba mawongda yamna kanaba amani magi mabungda leibado khangdokpada mangonda atamnana haibagi mahutta wakhalon gi warol oina question hangduna mabu romance amadi nangi matangda khalanbani example oina love at first sight ta thajabra nangi perfect oiba date che kamaina tawge karigumba kanda nangi friend da ngawba yawkhrabara sumaina tawbasina magi brain gi romantic oiba part to activate tawni masu wakhalon gi mawongda khudang chingkhatuna masagi asengba feelings khangalakani karigumba mana ka hena marik chumna detail da paukhum piraklabadi mana sungsoi soidana khallibado nangi matangdani ahum suba trick chimadi jealousy gi matangdani karigumba chumna sijanarabadi nangi arotpa khulai ama oiba yai serious oidabida toina wari sanabagi mawongda pallu sigi nupa aikoigi thabakta yawminabase aingonda flirt tawba sungle lepte yamna nungai khidreda awoiba ma adudagidi karigumba mana nangbu like tawragadi adugi nupa dugi matangda nangbu ngakthoknaba honarakani ikhang khanghaudana nangonda hena attention piba horakani natraga hekta straight ta nangonda thamogi paudam tamgani competition do ngamnaba mari suba trick simadi thauna khara changi adubu magic ki type ta kanani nangna maga emotional natraga flirty oiba conversation ki hek matungda tumina wa ngangdana layu aduga eye contact to mi anambana sigumba matangda second maridagi hena silence ta leiba ngamde aduna ikaiba nangba mawongda tawduna asengwa wahi phungdoktuna silence to mention khini si tawbasi kanabagi maramdi silence na tension semgatli aduna makhogi brain na adu fahanabo honarakani pukchel sengna manga suba trick chimadi khangjana daba mawongda karigumba nangna aibu like tawbra haibagi mahutta madugi opposite oina sijanabani example oina matang chaba thokpa matamda message text taw aikoi bani di yamna chanaroida nokningba emoji amaga loinana adudagi di magi pirakpa pakhumduna punama khangangani yang wana aduda mana yaba tawraba magi feelings to losan le
ꯑꯗꯨꯒ ꯅꯪꯒꯤ ꯇꯦꯛꯁꯇꯨꯅ ꯃꯉꯣꯟꯗ ꯂꯥꯡꯇꯛꯅꯍꯜꯂꯕ ꯆꯃꯝꯅꯍꯜꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯂꯥꯏꯛ ꯇꯧꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯣꯅ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯣꯟꯅꯔꯛꯄ ꯏꯍꯨꯟꯅ ꯍꯥꯏꯕ ꯏꯟꯒꯟꯗꯦ꯫ ꯑꯗꯨꯅ ꯂꯥꯏꯛ ꯇꯧꯗꯦꯅ ꯅꯪꯅ ꯃꯉꯣꯟꯗ ꯁꯖꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯄꯣꯖꯤꯠ ꯑꯣꯏꯕꯗꯣ ꯄ꯭ꯔꯨꯞ ꯇꯧꯅꯕ ꯍꯣꯠꯅꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯔꯛꯄ ꯌꯥꯏ, "ꯏꯁ, ꯑꯩꯈꯣꯏꯕꯥꯅꯤ ꯄꯨꯟꯕꯗꯤ ꯄꯣꯁ ꯇꯥꯅꯤ" ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯇꯔꯨꯛꯁꯨꯕ ꯇ꯭ꯔꯤꯛꯁꯤꯃꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯦꯛ ꯑꯃꯅꯤ ꯃꯔꯨꯞ ꯃꯌꯥꯝ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯀ꯭ꯔꯦꯠꯁ ꯑꯔꯣꯟꯕꯁꯦ 30% ꯍꯦꯟꯅ ꯍꯥꯏꯗꯣꯛꯀꯜꯂꯤ꯫ ꯁꯤꯒꯤ ꯃꯔꯝ ꯑꯅꯤ ꯂꯩ꯫ 1. ꯃꯦꯂꯥꯇꯣꯅꯤꯟ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯗ ꯌꯥꯎꯕ ꯍꯣꯔꯃꯣꯟꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯋꯥꯡꯏ꯫ ꯃꯁꯤꯅ ꯏꯃꯣꯁꯅꯦꯜꯂꯤ ꯚꯜꯅꯔꯦꯕꯜ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯑꯃꯝꯕꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯦ ꯃꯤ ꯑꯃꯕꯨ ꯍꯦꯟꯅ ꯀꯣꯖꯤ ꯑꯣꯏꯍꯟꯗꯨꯅ ꯏꯃꯣꯁꯅꯦꯜꯂꯤ ꯚꯜꯅꯔꯦꯕꯜ ꯑꯣꯏꯍꯜꯂꯤ꯫ 2. ꯅꯣꯡꯃꯒꯤ ꯃꯇꯝ ꯁꯥꯡꯉꯕ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡꯗ ꯋꯤꯜ ꯄꯥꯋꯔ ꯍꯟꯊꯩ꯫ ꯃꯁꯤꯅ ꯃꯤ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯒꯥꯔꯗ ꯇꯧꯕ ꯍꯟꯊꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯀꯔꯝ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏ? ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯊꯃꯣꯏꯅꯨꯡꯗ ꯌꯧꯒꯗꯕ ꯇꯦꯛꯁ ꯑꯃ ꯊꯥꯎ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ꯫ "ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ?" ꯅꯠꯇ꯭ꯔꯒ "ꯅꯪ ꯁꯣꯜꯃꯦꯠꯇ ꯊꯥꯖꯕ꯭ꯔꯥ?" ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯛꯀꯅꯤ꯫ ꯑꯔꯣꯏꯕ ꯇ꯭ꯔꯤꯛꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯌꯨ꯫ "ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯅ ꯅꯪꯕꯨ ꯑꯩꯕꯨ ꯂꯥꯏꯛ ꯇꯧꯋꯦꯌꯦ, ꯄꯨꯔꯥꯛ ꯌꯥꯗ꯭ꯔꯣ? ꯁꯣꯏꯗ꯭ꯔꯣ ꯃꯣꯏꯁꯦ?" ꯁꯨꯃꯥꯏꯅ ꯃꯤ ꯑꯇꯣꯞꯄꯗ ꯃꯔꯥꯜ ꯁꯤꯕꯅ ꯃꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯂꯩꯍꯜꯂꯣꯏ꯫ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯌꯥꯝꯅ ꯁꯣꯟꯅ "ꯋꯥꯔꯤꯗꯤ ꯌꯥꯏ" ꯍꯥꯏꯔꯒ ꯇꯣꯛꯈꯤꯕ ꯑꯃ, ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯅ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄ꯫ ꯁꯤ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯔꯤꯅꯣ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯔꯝꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯅ ꯁꯣ ꯇꯧꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯜꯂꯤ ꯃꯔꯥꯜ ꯁꯤꯐꯝ ꯍꯣꯡꯗꯣꯛꯄ ꯀꯥꯟꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇ꯭ꯔꯤꯛ ꯈꯩꯁꯦ ꯈꯪꯉꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯤꯛ ꯈꯩꯁꯦ ꯁꯤꯖꯤꯟꯅꯕ ꯊꯣꯛꯂꯒꯗꯤ, ꯀꯥꯟꯅꯕ ꯐꯪꯉꯒꯗꯤ ꯀꯃꯦꯟꯠꯁꯇ ꯊꯝꯁ ꯑꯞꯀ ꯂꯣꯏꯅꯅ ꯇ꯭ꯔꯤꯛ ꯅꯝꯕꯔ ꯄꯤꯔꯝꯃꯨ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫